Leibakshide Uibamar Uibapau Kara update Tokjari. Senabasing Sarak Pangadavani, Gaza hostel attack the Prime Minister Narendra Modi Tamoy Sokre. Palestinian Gaza the Labor hostel Amada Satarakiva attack Amada. Awab among the Ponsiki of Mankiva Aduki Matang the Prime Minister Narendra Modi Tamoy Sok Fong Dokre Amazon. Sadariva Laladu the Misam Singh Siribasi, Satina Nunang Bagi Hiram Amani Amazon. Hostel attack the Senabasing Sarak Pangadavani and Angasi Fong Dokre. Media reports ng matungina Gaza Dalaiva Al-Ahali Hostel da Asoba Taokhiba Amamyoi kya Harkri Haina. Hamas group na haiki Israel na nong tagdagi attack sa Taokhiba da Taokhiba do Taokhiba ni an Hamas na haiki. Aduba madu da makoy sena de masong Taokhiba do Palestinian rocket ama soiba dagini an Israel na haiki. Gaza da Al-Ahali Hostel adu da miyoi kya gi ponsi awaba fibam ama da mangkiba do sathina thamoy sogi. Laiki da wasang adugi ibong manung singda Aikona Tamoy Sok na Waba Fong Dogle Maso. Soglaba musing adu matam tuna fagalak na ba Lai Kurumli han extra Modina Haiki. Sadariba conflict adu na misam sing siribasi yamna haksin ba hiramamani amasung baduda chena ba singadu Sarak Fangan Gadabani hana Prime Minister na Haiki. Hamas na lagak pa iba Gaza the health authorities na Laibak bukonamida hostel adu asoba Taokhiba adu da miyoy chani dagi sahum si Haiki. Amasung enclave adu gi manakta leba community sina Islamist group aduna October 30 Taokhiba attack adu kitama khud handuna Taokhiba Israel air attack amana thokan bani haiki mang taklab hostel adu gi ate agaya du Gaza sina khomgatuna asi bhaksang sing lagthokle katheklaba gari sing gi paring adu kinakanda volunteers na haksang sing amasung haksang kayat sing adu laukhali amasung madu asi bhaksang haplaba bag sing hapsile Atay haksang sing adu bana angawa fi sing amasung blanket sing kopsile masi paktang na bamhyat amani hana Mayamadul Oktok na bahon na bada yang bang liba Ahmadi Tafes na haiki. Nakalamarom da lalag da pangdo kiba Israel gi of an infolda Prime Minister Netanyahu miyam na pam na kidre. Israel gi Prime Minister Netanyahu pa lal loiraba matung da makata na Prime Minister wahin ba pam libra ahabe ngasi pang thoki balai baga segi waiba of an infolda sa da kun gamathoida mafu makata na Prime Minister wahin ba pam le duga. Sada humfuga taruk na mahak na taba atopa amasin ba pamli eduga taragam doy na chapchabu wari bibangamde ana fongdok na gre ngasi pangthoki ba mikhala dugi fal marif newspaper na fongdok hiba loina na mikhala sida saruk yakiba ligun ahum subata aduna maithi hauki tanja sida Israel miyam nati haujik belwar ki matam nate makoi action pame Gaza ki matak akan ba counter offensive sataduna ground invasion tawa pamli ana lebaga sigi military group na fongdok gre Ngasi Israel na emergency war cabinet sem ki bagloina na rajniti ki khena ba thamdana amatoina Netanyahu ki cabinet ta hanagi military chief gansu yausin gre hausi ko riba lan pamasda Laibak ki Prime Minister Netanyahu na maki encounter ki thabagasi agangna ba sang amada lepre ana Israel gi biam na maki matakta asaw fongdong na ragli hausi Netanyahu na maki maranai oiba chapchaba wafam amada fongdok falaidre Magi top General Defense Minister, National Security Advisor, Foreign Minister, Finance Minister Amadi Intelligence Chief Singna Israel ki puari da misam sing khwadi ki sathina sogan bagi tawdok oire hairab fawda Netanyahu na akang na bawafam amada fongdok tan leibase Laibak miyam na pen da hengalagli haire Nongsub Laibak ki mateng na sa thariba counter defensive na maipak bagi haibigi khwa launa raglabaso Gaza da ground invasion chathabada Palestinian kya asogapan amadi sibigi sang hengalagani Lan missing masing jam na sigani habasi Netanyahu ki thajabana magtumina leiba oigani haire Iraq da leiba United States troops sing da Iraqi maikedagi drone attack sa tharakre US Iraq da deploy tawduna leiba United States ki military troops sing ki mathakta target tawduna ngasi anghan bayuk da Iraqi maikedagi drone sinaduna attack tawrakre drone sing aduna makoi ki mathakta attack sa tharaktre ngai mak oina na drone ani amade US land mission na intercept tawangam ki an US ki official amana phangdorakre official oiba paw amada hai ngasi sa tharaki be attack adu yanani ngai leitana Iraqi land mission sa tharakpani haiba khangbangam le masige maramde hausik Iran na back tawriba land mission na Israel Hamas ki land asida Hamas ki maikaida leptun akanba songnari ngai gi asida Washington Israel ki maikaida lepbagedamak attack asi sa tharakpa oigani haire US land mission ahan ba attack sa thana ba paisila khiba drone ado Iraqi Al Assad Air Base ta intercept tawbangam ki haina American troki maike digi fangdorakle
ngasi yuksa dharki ba drone adu Gaza hostanda Israel na landa to na Palestinian cha kya hat khiba matung punga malai ra ka sadhara khibane masigi matung da US ki president Joe Biden jo Israel da thungla khiba mathakda Hamas sing na akan balan chathanaba akhanaba signal perakrabane tanja sida Gaza gi al ahli al arabi hostanda rocket kapsinduna Palestine masa kya sihiba do Palestine gi lanmi jihad group amana makoina ka rocket ama soibadagi tasinduna masa matom ta kapsabani hana phongdora khre wafam asibo Palestine ki maikay dagidi akan mamongda yaning daba phongdora khibani Bell and Road Forum da yaning daba ki wafam phongdora klibasing ki mayukta Jinping na chaksin wa thamkhre Sinagi President Xi Jinping na ngasi Bell and Road Initiative BRI Forum Beijing da hawdokhi bagaloina forum masigi mayukta nongchuklong ki libak sina yaring daba made masigi mayukta wangang la khibasing ki matakda section wafam phongdok bagaloina forum masina sinagi senmit londa hena ning tamba purakadoriba asida khurau sen pa yaroi aba wafam phongdorakre Jinping na makata nang asigi hawdokpan midda tiliba miyam dai forum masina thabak oina paikhana nabagi damak sahi daragi mamangda sem saba punamak loiduna laglabani manmi famadu forum masigi blueprint sing a real project da onthopagi wafam sing paladuna hai project asina ising amadi laithak sing fauduna Africa Russia Europe fauna energy network connecting global infrastructure sem kanana bagi pandam da sem sarakli bane ngasigi mifum madura tongan pa malem gi leba kontra gi losing basing saruga ke maruwaina global south ki head of the state sing amadi maruwaina Xi Jinping ki khwaidigi chana ba marup Russia gi Vladimir Putin su saruga ke mangna hai ekhoi funamana nakal amati gi waiwa athing basing economic co election supply chain da ayat ba pirak pasing bayokda funna lepina duna thabak tawmina gane Israel Hamas ki lan numit taragani thoini sokre asamasung Israel ki lan numit taragani thoini sokhiba ga loinana lan ga mari leina mafam kya da miyam makhal kya gi awaba mayong nare miyam thaugi pareng lepa thaulerekta badagi khan unista gas station amagi mapanda lambi ama thingduna car amazong motor bike mayam sangna pareng lek tuna leiri thau hanana ba asada moto rexing amasong miyoi kya patrasing paidun pareng lep tuna leiri Nufa amasung nupa masasing plastic jaga amasung ising bottle ahangba paidun pamda makoigi mapa lakpang haiduna leiki October 3 da Hamas na attack tawkhibagi pakumoina Israel na Gaza da chana da chinjak electricity ising amasung thau fusinbada adengba thambadagi Palestinian sing hingbada ware thau khara da warbasu phanglabadi generator sing chalaiba amasung water pump sing da mai phanganbada mateng oigani Miyoi kudimak mayum da ising chingnanaba makoigi farm sin da ising phangananaba amasung yen nganu sasan amasung yaw da ising phangananaba thau mathau tai malem pumba thau gi mapan tangi masi aikoigi chananaba chinja kumna tangai fadana changba pot lam amane haina Khalid al Nazar na phongdoki Egypt University mai roi singi khongsat Gaza da Israel gi air strike janing da phongdok dan Egypt ki University sing da mai releasing ki ana khongsa chatkre Cairo Alexandria amasung atei city sing da Palestinian sing sawatuna khongjang sing changsin ge social media da thagat ba video sing da mairoi mayam ama aikoi gi thawai aikoi gi al aqsa na ki damak aikoi na kathokli haibo kholaw lauduna Cairo da gi mile homfu kilometer chama sangna phayum city da chatna bagi sakdam utke al aqsa moksasi Jerusalem gi khwaidagi chinba old city gi ching amagi maton da lai moksasi Islam da khwaidagi sengba ahum suba mafam ni amasung using the temple mount haina khangnai mafam asi Judaism da khwaidagi sengba khubam ne Laibak pu numidang Gaza city gi hostel amada bomb pakhan gi bagi thong yaning da ba phonglok tuna Morocco Tunisia amasung Algeria da paksana khongjang changsen ge Hamas an salaiba Gaza gi health ministry na bomadu Israel na pakhan bani an maral sikhi aduvo Israel gi military na di madu Palestinian militant singna kaporoket amasoitana hostel adu da tasin bani hairi Egypt Gaza Rafah crossing point ki Egypt lom thangba maikei da ngamkhai lan na vangai tuna leiba at worker khrana hostan da pokhai da sikhiba Palestinian sing gi hakchang lairon chanba ki thorama ma pang thoki t-shirt amuk lit pa miyoi sing aduna makhoi Gaza da humanitarian aid people changbagi ava Israel na pd foba wakat mi fam family bani ana phongtoki ana Sinai for human rights ko wa local rights group aman hairi Lebanon Israel border the Hezbollah militant sing atkiba Beirut the Hezbollah gi spokesperson amada group azegi militant mari gi thawai yaw trabhak sang Lebanese Red Cross na local hana phongdokre maragasi da Gaza da Israel gi attack da Palestinian yankhai sigre
Israel haukiba ahin Gaza ki tongan ba mafum da satagiba air strike sing da yamrabada Palestinian yankai sikre an health ministry na yum sakachin mit da phangdokre Hamas na salai health ministry na zero lamada haiki khwaidagi nova attack adu Gaza ki khathang ba saruk sing Dar al Bala Rafa amasung Khan Yunis amasung Gaza strip ki awang thang ba saruk Javalia refugee camp da thokibani Gaza da lal haukiba matam da ki yamrabada Palestinian listing ahom chani Israel ki military na hat kre Makoy hayam bana dufi amasung angang sing hal haina health ministry na panki haukiba pung khara asi Israel Hamas amasung khulai pai ba Palestinian faction sing attack dawwa handare han uhobu sing haire Biden ne Israel ki bisang da lep khre Gaza hostan ki attack adai da taina khre US President Joe Biden na Israel ki misang da US lai hana yum saga sinamita Israel da lakpada lak thokre amasung Gaza strip ta leiba hostel amada pokai bada mioi kya ki punchi makan ki badu Israel ki military na sathaba mande hane so phongdokre aina ubada masi nakhoina tawba mande atai team na tawkhiba mali hana Biden na Israel Prime Minister Benjamin Netanyahu unabada phongdokhe ado Middle East ki mafam kya da yaning daba phongdoknari ba pokai bi ki thawdok karina thokan banu haba sukang kang daba mioi mayam lei haina Biden na phongdokhe aigi defense department na ingondo utpa data da yumbam oiraga magna wafam masi Haivani hana Joe Biden na kona phongdokhe Biden na Israel da lagliba si Israel na chana na bachinjak thaw amasung ising biba thingbadagi Gaza da humanitarian crisis hengalakliba madam ne awaban nanglaba misam sing aid group sing amasung hostan de matau da ba polam sing thingliba si limna de ba Mediterranean sin kan honare Palestinian militants in the kap misan ama Misbear oiba amasung hostal aduda tasinduna pokai bi saktam Israel gi editor sing danatana independent video da utki haina Israel na jum sakation amita phangdokhe mafam aduda chauna kom sana tawbagi amata leite air structure thagi bu orbadi laigadabani hana Israel na haiki hostal da pokai ki badu Islamic jihad ki Misbear amu oigani thajai hana Hamas militant ani wari sana bada phangdokhi bagi recording amaso Israel na thadokhe Islamic jihad na Israel na hari badu janing daba phongdokhe hostel adu thadolaga chatnaba miyam da Israel na order pi khiba lei masigi matakta mamang da Israel na hostel da misal kapsin bada miyoi mari sokbagi thawdok laikre punmagasina Gaza strip ta leiba hostel adu Israel ki target am oikhi haibagi praman tawre hana Islamic jihad na haiki Biden jum sakation middle Jordan da satuna Arab leaders sing unana ba thawrang su tawrame adu hostel da pokhai bagi thawdok thokraba matungda mifam adu cancel tawkre Jordan ki King Abdullah to US President Joe Biden, Palestine ki President Mahmoud Abbas amasung Egypt ki President Abdel Fattah al-Sisi unana pamifam adu kaukibane. Gaza strip ta Palestinian miyam ki patakta hauzik Israel na sathariba attack sing asina maram oraga mifam adu cancel tawbani ana Jordan ki Deputy Prime Minister amasung Foreign Minister Amin Safadi na jum sagai sina bita phongdokhi. Hostel da fokhai ki badu sathi na nungai de amasung pau Sauningi hana makna Netanyahu da phongdokhi adu vamhangna Hamas na Palestinian miyam pumbagi mochinde kangbu sina makoida awaba khaktamakpi hana sa phongdokhi Maraga sida Gaza gi hostel da attack dawwa Syria na yaning da phongdokre Gaza strip ta leiba hostel amada sathagiba attack Syria gi foreign ministry na yaning da phongdokre Zero lamada ministry na attack adu modern history da khwadigi tamthiba miyot minai singi manung da amani amasung hingsa amasung kahan bathabak sing hengalakpagi thawngni haiki Israel na miyo begi hak mat pagi thabak sing chathariba se thingnanaba international community da ministry na taksile Laibak popon namit nungtil Gaza da al hali hostel da rocket ama pokhai bada yamrabada miyo chamanga sigi ana Palestinian sourcing haike Gaza da leiba health ministry na air strike sing adu Israel na sathabani haike adubo Israel gi military na Islamic Jihad organization na Israel da target tawbada thawdu gadu thokibani haire Nakalamarom daso Gaza ki hostel da attack UN agency sing ICR sin yaning da phongdokre Gaza city da leiba al ahli Arab hostel da rocket kapsin da miyoi cha kya gi punchi mangan bagi thok yaba sung angamloi ana United Nations Human Rights Chief Volker Turk na lebak phupon demit kinabidang da kana yaning da phongdokre Gaza city da leiba al ahli Arab hostel da namidang rocket mayam kapsin bada anaba sing Healthcare workers sing amasung imung sing jaw na biyo cha kya sikre ana magna zero lamada phongdokhe Palestinian sourcing matungina yamrabada Palestinian chamanga sikre aire hostel adu rocket ama taraktuna fokai ki haina thawdu gadu uhobusina phongdokhe ede adu kadai fobakan ki haiba hauji khangdre adubo hingsa amasung mi hatpagi thabak khudakta thingba tai aibase mayek sengle hana tarak phongdokhe Idil pipa ngamba lebak pumbana lana si khamna na pamakoi ki sakti sinaduna
tawba yaba khudimak tawgadabani ana takna bakhatan haike misam sing ngak sen gadabani matingi mathau taba miyo sing aduda humanitarian aid atoba matamda yahon gadabani han mahakna makhatana taksin ke media report singi matungina Laibak popo nemeki nubitang nemit jungba matung Gaza gi middle area da UN gi school amada su rocket pokhaibada yam dabada miyo taruk si hi hairi school adu da miyo lising mari hena sangjapam lauduna laibani al ahli arab hostel da Taokhiba adeki matang da Laibak popo nemit nubitang World Health Organization na zo zerola mathok tuna attack adu yaning da bafong doke hostel adu anaba mayam health workers sing amasung lanjen raba miyo kya sangjapam lauduna lairi bani hana WH1 haike WH1 haiki hostel adu Israel gi military na khunja mayam taliba Gaza strip ki awang thang basarukta leiba hostel kun gi manung da amane hauzik leiriba phibam anaba mayam gi aruwa phibam amasung ambulance staff health system phamung masing amasung lanjena basing adugi atopa laifam watpa puna magasi yenglaga Israel military gi order adu thabakta onthokfa yadana leirak misam sing amasung healthcare workers sing khudakta ngaksen bagi apamba WH1 phangdoke evacuation order sing andoka dabani amasung international humanitarian law ngak satpadai masina takbudi healthcare bo ningthida ngaksen gadabani amasung kaidongoi da target tawroi dabani haibani Laibak popo namit midang International Committee of Red Cross ICRC na serul ama thadoktuna Gaza da al ahli Arab hostel thuwai khre amasung mioi cha kaya sikhre habgi pau tabada thamoi kaiba amasung awabu phangdoke mioi bagi punsi kanana ba hostel singak sen gadabani mi siba amasung mang takhan bagi thodok thokpam oheloi dabani hostel gi famung da anaba amata haloi dabani adagi punsi kanana ba honaringai doctor amata gi punsi mangaloi dabani International Humanitarian Law gi makada hostel singbo ngak sen gadabani aina ICRC sin haike nakalam romdana Gaza gi hostel da pokhai bada mi cha kya sikre meditation rocket ka vada soibani haba confirm tawre Gaza city da leiba al ahli hostel da sakti leina pokhai bagi thodukta mi cha kya sikre thoduk adu namaram oiduna Middle East sin bathungna Israel gi mayokta akan ba protest tawkre aduba Israeli military na thadorakpa video amati atai khudam kya da thodogadu Israel gi air strike na te aduvo Gaza da base tawba Islamic Jihad terrorist group na rocket launch tawbada soibadagi hostan da panbani haiba confirm tawkhre hairi mi kamaram sibagi jamlapa nungai taba thodok thokliba si mi kamaram sibagi yamna nungai taba thodok thokliba si United States ki President Joe Biden na Israel da leiringai tanakdane magase Jordan ki capital Amman amuk chatuna Jordan gi ningthau Abdullah Anisuba Egypt President Abdel Fattah al-Sisi amasung Palestinian Authority PA ki President Mahmoud Abbas ka unanaba thorang tawkhibani aduba hostel da fokhai bi thawdoga sina maram oidram hausa American President sing unaba yamna pamba US ki marup sing asina ahmadna pangtokadaba meeting cancel tawkhre US ki marup sing asina amanda pangtokadaba meeting cancel tawkhre Gaza da militant group Hamas ki health ministry na phangtokhiba mathungina hostel da fokhai ba adu Israel ki air strike ne amasung maduda mi samharom sikre hairi thawdoga sigi chapchaba ama khangdringe da hanadagi yengthibagi thamoi leiba maramna muslim leibak Kyana Israel da sars tawkhi amasung Middle East ki mafum kya da muslim singna paksana irang hauki West Bank da su Palestinian Kyana irang hautan Israel ki war gram thingba ngamde ana Palestine police ka khothongna ki Israel Defense Forces IDF ki wenadi social media da second kuntra gi video ama thadoktuna thawdogadu Israel gi air strike na thogan banate militants in rocket ka pada soibade gi thokibani ana phangdoke social media X da IDF na thaglakpa video aduda tongan ba angle dagi lowwa choching yauke Islamic Jihad rocket launch tawbada soibade gi al ahli hostel da pan kibani ana phangdoke Gaza da base of Hamas Islamic Jihad amasung atay militants singna Israel na khuna lakpada ngamdanava school hostel amadi atay public property singi manakta mox manungda makhoi rocket ammunition pairaga thami amasung madudagi attack tawragi haibase ikhang da khangnarba wafam oire aduba Islamic Jihad na makhoi rocket na hostel da panbani haiba wafam reject tawraduna public property singbo military ki hiramda sinadi hana phangdoke Pakistan gi available weapon system sangyang tawkhre Pakistan ki masanga thok sanabagi pangal hena kangkhat hanna bagi pandam dangasi available weapon system ki flight test mai fakna tawre hana army dagi fangba pau amana haire ballistic missile system sanging tawribasi design technical parameters sing amasong subsystem kya kadai fopa mathau tawri haiba khangtok anabagi damaktani haina Pakistan Army ki media wing oiriba Inter Services Public Relations ISPR na phangdoki
Missiles launch tauba adu senior oirba official Kyana biyang taki amasong President Arif Alvi yauna top leaders in a tagat pafongdoki. Avavil missile asi meter 21.5 sangpa amasong meter 1.7 lauba duga conventional amasong nuclear warhead animak puba ngamgadaba maungda design tawbani. Missile asi kilometer lising ani stani fawba faksana sana kapa yai amasong punna kezi lising amaga samanga gi warhead puba ngami hairi. Missile asi da kezi samanga lumba warhead hafajai nadragana kezi chahum lumba warhead manga nadragana kezi chamaga marfuga manga lumba warhead nipan puba yai hairi. Maragasida Prithibi ahom suba Lanjao thoklaba yai. Israel amasong Palestinian terrorist group Hamas ki marakda soknariba lalasi yamna ruba fiamda leibaga iroinana Iran asu Israel la khut tharakadra haina singnari. Madugumba tawdok thokbada Israel gi ally United States soidana yausilakani aduga Russia amasong China Iran bo support tawrakani haina lan gi expert amana phangdokre. Israel na Gaza da attack tawwa asina maram oiduna Iran na Israel gi matakta khut tharakpa tarabadi Russia amasong China su Iran gi maigida laisilakuna lalasi pakthok chawthorakani haina Professor Justin Brock na phangdoke. Iran amasong makoi gi proxy force oidiva Lebanon da base tawwa Hezbollah na ani suba lanbong hangdokpa yai. Masida United States na landa jawsilaktana ba warning tawri. Russia amasong China gi wenadi hojik phawbadi masa phatharaga leiri haina London gi Royal United Services Institute Rusi gi senior research fellow Professor Prong na phangdoki. Mana phangdok liba wafam asi English amaga champan kuntra da oikiba yamna nungai taba phibam aduga manai. Prithibi gi ahum suba Lanjao thokadoribra haina historian Neil Ferguson na pause da article ama ikraba matungdane. Aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak padaga jari channel asina domda kana badi subscribe to be business subscribe to be romoloinana like and share to busuka wigunuk namak po amakhanna thaga jari